Maruiba Pau Manipur gi apun bagi saktam ngak naba apun ba firep lairi masida kanagumba matana thingba piba ngamloi haina Chief Minister Nongthompam Biren na phongdokre amadi Manipur da su National Unity Day pangthokre Krumzari meeting tabiri basing butaram nung sari pau sandok na pizari. Lamdam astigi ngam khay amasung apun bagi saktam ngak na bagi matangda pangthokhiba all political party gi mifamda party punamak suna yauki masigi matangda wahang pahang tawbagi masak laite aikhoi amata oina Manipur gi apun bagi saktam ngak na ba apun ba phirep ama lairi masida kanagumba amatana athing ba piba ngamloi haina Chief Minister Nongthompam Biren na phongdokre ngasi khumalampak ta pangthokpa thoram ama yauba lakpada Chief Minister na paumi singda haiki Mifamada party suna yawi yaude haibadu meeting yauba singdagi pau lawbiu aduga pau phongbiu meeting yaukhiba mibu yaude hairagadi aikhoina makhoibu namduna tanthokpa tagadore Politically what this government is doing in the assembly we have taken a resolution to safeguard the territorial integrity of the state including all political party in the Manipur including what more we want? And on that very political, all political party meetings, everyone was there. Everyone. We were in Manipur. The all political party was there. What more? I think no question doesn't arise anymore. I repeatedly again the state integrity or the national integrity have to be protected by us unitedly. Not one cannot do. We should unite and we should defend it. Meeting resolution, please see the arena. Please do collect. Meeting yaw ruba singdu da kidi pawam to dilobi yuki doge. Lebang mayam please paw meeting yaw ruba mayam to dagi meeting yaw di to angta dilobi raga phongbi raga su ngang bi raga su. Lai ba mi do lak di hara ga di akoi just akoi namdana tanthok ko re. What is this? Megi meeting lai ba yaw riba mi do yaw di lak di na sandu ko kari kana ge hai bani da. Sardar Vallabhbhai Patel gi chamagani funuthui suba mapok kumon thorong ga mari lainana ngasi leibak sinba thungna Rashtriya Ekta Divas National Unity Day pangthokli Manipur da su Youth Affairs and Sports Department na sinduna Run for Unity Kumalampak ta pangthokre thoramadu da Manipur gi Governor Dr. Nazma Heptullah Chief Minister Nongthompam Biren Youth Affairs and Sports ki Minister Letpau Hawkip su saruk yakhi Governor Nazma Heptullah na ngasi apunba India ama leiba ngamliba asi leikidraba Sardar Vallabhbhai Patel gi hona zamanani tongan ba lon lining nat amadi kanglup kaya leiba India gi apunba gi saktam sagatna ba honabada mahakna lawramba thodang adu ningsingduna mapangal kanba India amo ehannaba aikhoi punamakna honamina si haiki The Iron Man Sardar Vallabhbhai Patel who unified India. We are very proud that we have diversity, but this diversity became a unity because of Sardar Vallabhbhai Patel. And it is really appropriate to celebrate his birth anniversary as a day of unity. We all have different religions, different languages, different tribes, different culture, but the only one thing which unites us that we are Indian, and that unity was given to us by no other person than Sardar Vallabhbhai Patel. Chief Minister Nongthompam Biren na Sardar Vallabhbhai Patel asan ba mityeng yengbang ngamba luchingba amani malem gi ahong ba lakpada India gi apunba saktam ama sagat haudrabadi maduda aikhoi yawba ngamloi khankiba miyoini state amaga khatnaraga India gi apunba saktam sagat pangamloi haibasi mahak na mangjauna na ukhi Manipur gi oina su aikhoi amatani haina chindadi lawba punsin nabagi thabakti tawdaba negative oiba wakhalona mangda thamlaga aikhoi amata oina karamna pungani karigi punsi yadribano karigi sauribano haibadugi haurakpham thibana punsin nabagi ahan ba thabak oigadabani
अपुनब सक्तम सागतनब होटनबदा हंथब थाके राजनीति तौबन ओइबा यारोय अमना तौब थबकता अमना हुंदुना ngangbagi mahuta positive oiba mongda खेनब लेबसिंग अमत ओइना पुनसिलगा अपुनबा मणिपुर अमा सागतमिनसे हाइकी nangba ekoi amatani ekoi pungadabani apunbana saktini but punnanabagi wakhalon thabak oina tawrakana mi do punnaningnabagi wakhalon di doctor meeting lae karigi lakpuno hangba lakre karigi laktabuno hangba press thoe karigi thokno hangba thokre karigi thoktabuno hangba adum negative aduna karmaina pungani karigi punsi adribno karigi tumka sauribna habtu ki root cause mai ko yan hana thik da bani khanaraga ekoi masel gi marakta khanaraga apun basakam sagatung amgadra apun basakam mai se ekoi apun bai ekoi na punsal laga ngakmin da baduni namun apun basakam mai se aduna rajniti macha punba yaroi madi aduni madi idea aduni moina du tawi akoina du taw adu ki matam chakre now just let us give a chance District Administration Chandel na Nehru Yuva Kendra Chandel ga khusam naduna National Unity Day gi thoram DC Office Complex ta pangthokhe thoram asigi saruk ama oina Run for Unity Indoor Stadium dagi DC Office phauba DC Krishna Kumar na lamthakhe thoram adu da district level officer sing police Manipur Rifles Assam Rifles Mahiroi khulgi chief sing amasung civil society organization gi luchingba kayasu saruk yakhe Paumi Singna Aruba Pau Ama Pongba Matamda Chumnabagi Mari Lainaba Authority Dagi Information Lauduna Kalmanaba Monga Pau Pongbi Naba DC Imphal East TS Chitrana Appeal Taukre Press Information Bureau Ministry of Information and Broadcasting na Sinduna Palace Compounded Laiba Lamyan Basanglenda Pangtokhiba Rural Media Workshop Hogdokpagi Thoramda Wafamasi Fongdokhibani Thoramadu ISTV gi Editor in Chief Brozendra Ningomba National Award M Opendro PIB Imphal gi Media and Communication Officer L Premlata su saruk yakhi DCTS Titrana Pau ama phongba matamda balance tahogdabadagi tungda asoiba aranba yauraba matungda semdokpa haibasi yamna maru oina launa de phongkhiba pau aduna aranba yaukhrabasum yamna achumba oina launai maramaduna democracy gi mari suba yumbi oriba media na miyam government ki machinery singi marakta ahoba leitana bu honabada achoba thodang lauribani haiki Matam ki value se koi punna minaraga nipung kudingi hujiti ahoba kaya koi na chati ba fast moving world asati matam si yam na value oidre even kari ko bakanda fraction of a second amana yam na chawa impact like the lak yawi aduna koi masigi punctuality simadi masidagi koi na yam na pak chawa na traga sumasi puminariba koi kudimak na masi punctuality si ngamnanaba isada commitment amaga loinana akoi masimadi paket minasi haina ai thamjaningi ISTV News ki Editor in Chief Brozendra Ningombana khungangi mafam singda leiriba miyam da government paikhatliba thabak thoram sing amadi kari kudong saba miyam gi damak piri haiba astigi matangda mediana pau iduna khanghan bagi matangda PIB na sinduna pangthokliba workshop asi toina pangthokpa mathau tai haikhe tungda technical session pangthoktuna tongan ba schemes singi matangda resource person singna wangangke yang se atau siki atau government party program yang siki mana khamasi buat penemuan rural area sudah media sudah kemana reach out to the kemana ni yang ada kami betul hai adu ki WhatsApp kemana thamrai kali Manipur ki Governor Dr. Nasma Heptula na Manipur miyam maruoina Kuki Chin Mizo Furup ki isil inaw singda Kuki Kumhai gi yaifa pauzal piragli festival asina tangdu laita ba nungsi chana ba amasung lamdam asida laiminari ba Furup singi lining laishon khenaba laitana amatta oibagi saktam utli tongan ba Furup singsu chahi kudingi Kumhai asida saruk yaduna amatta oibagi pauzal sandokli festival asina state astigi Furup kudimakta wata padaba purakpa oirasanu hairi Nungairaba Kut Festival na lakpada Manipur ki Chief Minister Nongthongbam Birena Manipur miya maru oina Kuki Chin
Mizo Isil Inau Singda Yafa Pauzal Piri, Furup Asigi, Laurok Mamang the Pangtokpa Kwai Chauba Kumhayasina, Nungsiba, Tangdu Laita Bamasung, Akpi Haibagi Pauzel, Manipur Miam the Santokpa Oira Sanu, Festival Asina Lamdamasi, Kundaminari Bapuru Kudimak Nungsi Janana, Leminaba Oira Sanu Hairi. Kuki Chin Mijo Furup ki chahi gi maru marang lokpagi kumhai kut festival na lakpada Manipur Pradesh Congress Committee gi President Tien Haukip nasu Manipur Miam da yaifa pauzal pirakli kumhai asina Manipur da khundaminari ba Furup sing khenaba thamdana nungsi janana amatta oina leminaba maruk mapang ichil ina oibagi mari hena sesinaba nungaiba yaifaba lamdam ama purakpa oirasanu hairi nungba kendru gi MLA gaikhangam nasu kut kumhai gi miam da yaifa pauzal pirakli kumgi lorok tha laktuna Mahai Marong Singh Khomjin Tasin Duna Laushin Ba Masung Lakadaba Kum Singh Dasu Taibang Semba Mapuna Sathok Marang Kaina Pibina Ba Thongi Zaba Nungairaba Kumhai Galoina Na Pangthok Pakut Ngasidi Khenaba Thamdana Amaga Gimarakta Mateng Pangnaba Hena Nungsinaba Pauzil Miam da Piri Kumhai Asi Lakpaga Iroinana Tongan Ba Phurup Singh Khenaba Thamdana Nungsi Janana Amatta Oina Leminana Ba Nungaiba Yaifaba Manipur Ama Porakpa Oirasanu Hairi Paugi Maraktana attend the Brema Tangauzari. Manipur Miam ki nungairaba pau Sky Hospital Porompata Chase Medicine amusu Cardiology ki OPD kudong saba leijari ahenba kudong saba galwenna Ops and Gynae amusung ENT ki OPD kudong saba su leijari akupa marol gi damak makhada pisariba phone number natragana reception ga tana biduna hana book toption biho Cab service in Manipur. Lamjingba Cab service. Please download Lamjingba Cab app. 5% special discount for app users. Download now. Download Tobio. Lamjingba Cab app. Lamjingba Cab service na Manipur da finest and smoothest cab service pigari. Lamjingba Cab app service user sinda 5% discount to pigari. Swiss rolls with exotic fillings from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Hakchangi labor sorakpadagi producing attaba hakchang choktarba tumba chaba yaraktaba khong hama nungayaktaba singidabat amatta naraba upaidi jolip sire amasu jolip capsule with changinis navio. Amukana taram nokchari makhata pao Liang Mai Furup ki Laurok Mamang da Pangthok pa khwaidagi chawba kumhai Zagani kumhai Tamai headquarter gi Namrai Ningda ngarang pangthokre Thoromadu da Tamai Kendra gi MLA N Awangbau ADC Tamenglong gi chairman Namsinrai Panmai DC Tamenglong Armstrong Pame LNDA Manipur gi education director Dr Hunibau Newmai susaruk yakhi Awangbau Newmai na Liang Mai Furup ki khwaidagi chawba kumhai asi state ki thakta pangthoktuna numit asesu state holiday oinana ba government ta takshin duna lairi kumhai asina kumgi phokthok chathok marang kaina thokpi duna nungaiba yaifaba lamdam ama purakpa oirasanu amaromda BJP na luchingba government asina state asida chingtam nungsi chanaba puraktuna hena saukhat maigaida sangsinnaba hotnariba sida congress na tangdu leitaba pamdaba saukhat maigaida changsiningdaba irang hoduna phurup amana amabu yengthina ba yaba Nakal namatagi oiba wafam ama media da fongdurakiba silaibak thibani India government ka innocent IM ga wari sanariba asi peace purakna bani solution puraktringaida adu torokpa yai ada torokpa yai haiduna wakhalna sagatuna irang haurakliba asi matam kuire hauze ekhoina tangai fadriba asi nungsinaba amana amabu masak khangnaba ikai khumnaduna tangdu leita ba khumang chawshinna leinana ba honaminasi haiki solution puraktri Kari gumma solution pura kadobna koi khangde adubu peace talk haibne santi purang na ba haibne adubu ngasi peace talk asi tauriba peace talk asi adu tawbiya yada tawbiya apprehension miyamna han presumption da Manipur da irang tawdung lan kibza chehi kya sura awab de khoini minate atainate Aduna Santi wari toriba adugi mamingda aduga duda akoy
irang hana tawduna leiba asi kanade akoi amana mabu nungsiba amana mabu respect piba aduga Manipur da santi leinaba progress leinaba ko miyam hon minaba si that is the need of the hour. Kumhaya sige saruk ama oina liang mai gi nat ki oiba jagoi isai kya su utki. District Agriculture Office Imphal West na sinduna lamsang kendri gi manung da leiba salam maning laikai community hall da ngasi district levels sensitization program of different scheme haibasida miyam gi mifama mapangthokre thoramadu da lamsang kendri gi manung da leiba tongan ba lomi singna saruk yakhi thoramadu da deputy chairman state planning board S Rajen additional chief secretary agriculture Dr Sohel Akhtar agriculture director PH Rajendra amadi awang khunau gram panchayat ki pradhan PS Dizamanina mathang sitna chief guest president amadi guest of honor oina saruk yakhi thoramadu da deputy chairman state planning board S Rajen na phongdo khibada Bharat Sarkar na longmi singi tongan ba scheme kaya sem liba sti longmi singna masigi khudong sa balawduna sinjak ta mipal tang daba Manipur ama ohenna ba aikhoi pun na hotna minasi longmi singna lobuk sing mahai marong thadringai da soil testing tawduna mahai marong tharabadi hena sathok leiba ngamgani maramaduna longmi singna soil testing tawbagi hainabi thambiu haina phongdokhe Disco to Naikona, hard signing and a contact section was soon Mayam Singasina, the book layout, the Manko Mayam doing a sea, whether to Marco, Makan 15 Mayamata, the sea, with the low, the Hawa, Manani Mayam, Sayana, and the Sank and Rimapa, Pudimata, Logo Pudimatamase, Heko Pumatam Degidi, I go Simba, Mayam, the Rogas, when there's over, Winana, Labuka, low, Puduki, the Lucia, Nong leptana chubadagi lawlokpa yaraba tampaki lawkon kaya ising thumjinduna amangata thokpa yabagi phibamda leire akhawba lawpham kayagi phawon tawthokle nong sottanaba paisinduna thamba kayasu maton thokpa yawre isaw kayarak nangduna sikhibadagi wana pankhiba lawsing loklam daida amuk nong taba asina handak chahi gi chinjak watpagi achawba chaitheng ama phanglagani haina lawmi singna mi paiba poknare awalba mayam jimdi aji sing de labukje sing hanagi lainabnina Hana Laiba Tang, Hengana Laiba, one dog book the younger. Hoi Tiger, Hoi Sung Kanazi, Magajigo. Chahi Sigi IIDF award listing ni tara tret khanana ba lauthokpada Manipuri jagoi gi oina Manju Elangbam da pina ba khankhre Manju Elangbam jagoi gi assistant professor ni lebaga sigi oina tongan ba jagoi makhal singi mana asipi na ba khangatpada Manipuri jagoi gi oina mahak yawrakpani Thobal Police Commando masung Kakching Police ke apunba kangbu amana Kakching Chumnang Laikai bus parking manakta asat awok sing check tawada RPF PLA gi member mafare police ki PRO gi cherol amana fagalaba myo SC gi maming Moirangthem Rajkumar chahi nifutaret apokpa laikhidraba Mangijau Kakching Wairi Sabal Laikai Laisang Them dagi ni hairi India ki Kausal Kendra Community College singi marakta khwairi gi faba director gi mana Fangkraba DM Community College ki director Dr. Rahiuzuddin Sekpu Association of Manipuri Muslim Students Union na Zamia Milia Islamia Medelida Harau Tayam na Okre Thoramadu the association ki president CS Khairuddin senior member sing susaruk yakhi Film Forum Manipur gi chana kanglon ngak na sat tabagi damak film gi thomi khundong bam Azit amasung Priyoberta Maiden bam gi mathakta athingba thambaga loinana film ga mari leina ba thabak thoram sing amata tawba yaroi hairi athingba si makhoi masa masana punna wakhal taminadri phawba thamgani hairi Rishilakpada maroi pau amuka na lawirasi Manipur ge apun bagi saktam ngak na ba apun ba firep lairi masjida kanagumba amatana thingba piba ngamloi haina chief minister nongthombam birena phongokre amadi Manipur da su National Unity Day pangthokre Yang tabir ba singhu amuka na thurumjari